Kuki legislature singna Manipur lengak sembada yawningdrabadi MLA dagi resign tawgadabani Thadou inpi Manipur Thadou inpi Manipur TIM na Manipur lengak semba taramna OE kumsing lising aniga kunga mangagi February taraga humdoidagi Manipurda President rule thamlakre President rule thamlakpa chahi ama mapung phajilakadoroba matamasida lengak semna bahonaraklibasi si taramna OE haina Thadou inpi gi warol amana phongdorakli Indian constituency gi makhada miyam gi mihut singna semba democratic oiba lengak ama lehenba haibadu miyam gi phangpham thokpa fundamental right ni Thadou haiba proof asisu Manipurda scheduled tribe ki status phangbaga loinana democratic process ta saruk yariba lona yaba proof amani assembly constituency mapandi scheduled tribe reserve seat ni adum oinama Kuki proof ki miyoi singna Hills district ta MLA tara laiba ngamli haiba proof kayana khundariba constituency singaduda proof ama khakna authority amagum lawba yaroi adugumna tawrabadi constitution gi makhada lona yadaba haibadu oigani bot thadabagi hak phangliba miyam gi apamba yenglaga thabak tawgadabani karigumba Kuki MLA singna Manipur lengak sembada saugat ingdrabadi makhoi MLA dagi puksel sauna pham thadokadabani mikhalda mai paklaklaba ama oina lengak sembada yadaba haibadu office pariba MLA singna constitution da yade habadu khangadabani miyam gi marakta amana amabu thaja handuna yaba wafam hingsa thoan ba yaba wafam amasung miyam bu humduna pubagi politics adu loisingadabani haina su phongdorakli Thadou organization singna mamangdagi hauna Kuki MLA tarabu singna duna wafam kaya phongdokhiba laikhrabani separate administration pamlabadi makhoi masana khangna pham thadokadabani pham paiduna natraga assembly gi mihut ama oina lairaga matam amatada separate administration demand tawba haibadu achumba yawdaba amadi sayetnaba thoanba amani tongan ba political party dagi karakhiba MLA tarana makhoi masa asi miyam gi mihutni haiba khangbaga loinana thabak tawgadabani wafam singa si yenglaba matung Thadou inpi Manipurna Thadou miyam da appeal tawri madudi khudong chaba lawnaba hotnaba hingsa gi politics chathaba singa sidagi lapna laigadabani democratic government amagi makhada saruk yadaba sing maru oina indigenous tribal leaders forum gumba organization dagi lapna laiba mathau tai makhoina nampuda miyam sizinaduna Manipur lengak sembagi mayokta rally chathali hairi Thadou inpi Manipurna makha tana ikai khumnaningai oiraba MLA singna singthaningai oiba amadi mayek sengba demand tawgadabani Manipur lengak na sembada saugat kera natraga resign tawraga separate administration tanbana sumbra haibadu lepkadabani assembly gi mapalda leplaga demand adu tawfam thoi democracy constitution na MLA singda piriba thaudang amasung miyam gi thajabadu maranai oiba agenda natraga politics ki damak sacrifice tawroidabani hairi Kuki singi union territory pigani haibagi aiba cherol pirabadi Manipur lengak sembada saruk yagani Kuki zo Guwahati da chatliba tha sigi taragani thoida Kuki zo insurgent group singa masung Kuki MLA singi oiba mifam ama pangthokhiba duda Kuki zo singna khundaba mafam singda separate union territory ama Kuki singi damak pigani haibagi aiba cherol state amasung central government na pirabadi Manipur gi anawba lengak sembada saruk yagani haibagi warep lawkhi hairi Manipur Legislative Assembly gi mapunsi kumsing lising aniga kunga tareta loiragani assembly gi matam loidringaida khunda laita hanbagi thabak loisingadabani loinana union territory sembagi matangda khuyek pinagadabani hairi Indian Express na report tawrakhiba Guwahati da phamkiba mifam aduda suspension of operation suda lairiba Kuki lalhoba group singi mihut sing Kuki MLA sing amasung Kuki zo council gi member sing saruk yakhiba singna makogi separate union territory gi demand adugi maramda kupna khanabaga loinana state asida lengak sembada makoina lawgadaba mayek sengba thaudang amasung precondition sing semkhi meeting adugi maru oiba warep sing adugi manungda anawwa lengak sembagi matangda state amasung central government na Kuki singi political settlement piraknabagi damak aiba cherol pigadabani haibadi union territory demand adugi ayaba hanana pigadabani thausil adu hojik lairiba Manipur Legislative Assembly gi mapunsi loidringaida pangthokadabani adugumba commitment adu yawdrabadi Manipur lengak sembadagi lapna laigani hairi Guwahati da pangthokhiba mifam adu su group sing amasung home minister gi official singa wari sanana ba hotnariba adugi mangoinana pangthokhibani hairi Kuki zo council na Amit Shah da memorandum pisin kre Meitei singa punna Leiminnaba ngamloi
Kukizogi apex body ama oiriba Kukizo Council KJC na ngarang Union Home Minister Amit Shah da akhanaba memorandum ama pisinkre. Memorandum asi Churachandpur District Headquarter da miyamgi oiba rally ama pangthokraba matungda Churachandpur gi DC gi khuthangda pisinkhibani hairi. KZC na makhoigi ahanba demand oiriba separate administration gi makhada athuba matamda political solution ama puraknaba amuk hana taksinki. Loinana memorandum aduda maru oina paliba wafamdi buffer zone singda Meitei IDP sing amuk hana thamba amasung lambi thong semgatpa thingba sina lamdamasigi ing tapa amasung security da akanba saitheng pire. Meiteiga loinana Ngmmoi asi oithoklaroi maram aduna political solution ama pibiyu haiba wafam yauri hairi. January 13 Republic Day mamangda Manipurda popular government ama soidana leiragani keba. January 13 ta pangthokadoriba Republic Day mangoinana Manipurda popular government ama soidana leiragani haibagi thajaba saungna leire. Adubu lengak adubu lusingadoriba mioi adudi central leader singna lepkadaba oibana haujingmaki oina haiba ngamde haina Pasoi Kendragi MLA Sapam Kunjakesor kebana ngasi Pasoi Kendragi manung chanba Moirang Hanubada Haujik Black Topping Tawbagi Thabak Chathariba adu Hakthengna Yengsinba Chatkhiba Khongchat aduga mari leinana Paumishing da Phongdokre Mahangna makha tana haikibada anauba lengak ama semlakpa haibasimadi soidrabani Leibaki Irang asina maram oiraga state ki tawgada thabak kaya ama tawhodre matam chana losingadaba project kaya amasu panduna leire Adubu haujikti lamdam asida tangdu leitaba phibam ama tapna hanjinba horaklabanina Mangkhiba matamsing adu khokatuna lemhoriba tamasigi aroiba chahi asida aikhoi puna hotnaminaduna khongjel yangna khumang chausinkraba atopa state singa mananaba hotnaminasi haikhi lambi semba duga mari leinana MLA na makha na haikibada Pasoi Kendra si hana leramba sakta madudagi ahongba sauna purakpa ngamlibasi Kendra sigi miyamgi support amasung cooperation adunani ayetpa apanba laitrabadi Pasoi Kendra si Chaliba chahi lising ani kunga taruk loirakpa phawbada koilas thadaba lambi amata leiraroi Pasoi Kendragi manung chanba phibam soklaba lambi kaya ama black topping tawba loikhre kaya amasu war phuting kana honari Sahi amagi mamangda semba loisingadaba lambi kaya ama ayet apan thokpana maram oiraga loisinba ngamhogdaba lambi kharasu yauri lambi kharasu lakadariba February tha phawbagi manungda loisinanaba yamna kana honari Karigumba February tha phawbagi manungda Kendragi lambi singasi amata khaktana koilas thaba loisinba ngamdrabadi miyamna aikhoibu khwaidagi matik sadaba MLA amani haina lawrabasu yai state asida hojik president rule leirabasu lambi sembagi thabak asidi routine work ama oina leptana adumak chathari Lenga ki thabak lawbada senja thumja tawi haiba tonga thajabiganu Tiranjit Lenga ki thabak lawbada senja thumja tawi haiba tonga miyamna thajabiganu adugumba wafam sing adu kokhananabagidamak Manipur State Selection Commission MSSC linkhatuna thabak tawba haurabani haina Commission adugi chairperson Tiranjit nangasi phongdokre Lamphel pata laiba Imphal West DC office complex ta laiba Commission asigi office ta ngasi pangthokiba pawgi mifamda Tiranjit na hai Manipur Staff Selection Commission na Group C amasung Group D gi posting lawbagi recruitment examination pangthoi aduga gazetted officer gi post na Manipur Public Service Commission na hanadagi pangthoktuna lakli thabak lawbagi examination pangthokpada asauba ahongba ama oina Computer based testing mode ta oina pangthokani thausilasi Manipur gi oina di ahan bani masina soiba amadi semdok semjin tawba muthatpaga loinana thabak lawbagi examination mayek sengna pangthokpa ngamgani commission asigi ahan bo oina multitasking staff tara regular oina lawnana bagidamak recruitment notice thokre adum oina mak lengakna hariba thabak sing adu contract oina haplambani Governor in Council ki ayaba phangbaga loinana hariba posting adu regular oina hapnana ba hotnagani madugidama commission ki official website ta candidate singna tawbatabu candidate sing adu mari leinaba employment exchange office amana sponsor tawgadabani recruitment process ta senja thumja tawbagi wafam leiroi candidate sing adugi haisingba yenglaga thabak lawgani thawai yawba afaba candidate singi oinadi khwaidagi khudong chaba ama oiragani commission asina candidate singi mateng pangnana ba amadi khangdaba laiba khudingmak sengdoknaba sem saduna lei afaba candidate sing khangani thausilasida candidate sing amadi mapa mama singna mipainingai oide haikhi BDF ki tolop lupa lising tara mari ka chani panda hengalakli
BDF सिंगी थागी तोलोप मणिपुर लेंगाकना लुपा लिसिंग तरागा मरीगा चनिपानदा लेपले हाइना होम डिपार्टमेंट की ऑर्डर अमा थोखरे ngasi होम डिपार्टमेंट की जॉइंट सेक्रेटरी होम मयांगलांबम भेटोना खुजेक पीतुना थादोरखिबा लेंगाकी ऑर्डर अमदा लेंगाकना हाना थोखिबा ऑर्डर अदु चनाहन खिदबगा लोइनना अनौबा रिविजन अमदा विलेज डिफेंस फोर्स BDF पर्सनल अमदा थागी तोलोप ओइना लुपा लिसिंग तरा मरीगा चनिपानदा लेपख्रे मसी नोमदा लुपा चनिपांगा मरफुगी सांगदा लैरे लोइनना मसी स्किल लेबर एम्प्लॉयमेंट एंड एंटरप्राइज SLEE ना पीबा मिनिमम बेस की सांगदनी हाइरी लोइनना लेंगाकना BDF सिंगी चाही लोरकपदा लुपा संवा इंक्रीमेंट हापनी हाइरी ngasi थोकलिबा ऑर्डर असी कंपोनेंट अथॉरिटी अमदी डाइनास डिपार्टमेंट की कॉन्करेंसी के लोइनना एप्रूव फंगलगा थोरकपनी हाइना चेरोल असिना फोंदोरकली।